ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤꯅꯦꯕꯀꯣ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯪꯉꯦꯕꯀꯣ, ꯇꯨꯡꯗꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯕ꯫ ꯑꯗꯣ ꯑꯩꯈꯣꯏ ꯆꯨꯝꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯨꯄꯥ 5-10 ꯇꯥꯟꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯐꯖꯅ ꯇꯥꯟꯕ ꯉꯝꯗꯦꯕ꯫ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯁꯤꯗꯤ ꯕꯤꯠꯀꯣꯏꯟꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯆꯥꯎꯅ ꯇꯥꯟꯅꯦꯕꯀꯣ꯫ ꯑꯥꯏꯗꯤꯁꯦ ꯏꯁꯥꯒꯤ ꯃꯤꯡ ꯑꯃ ꯍꯦꯛꯇ ꯁꯦꯝꯕꯤꯔꯣꯀꯣ꯫ ꯋꯤꯠꯅꯦꯁ ꯑꯃꯗꯤ ꯔꯤꯐꯔ ꯇꯧꯔꯛꯄꯒꯤꯅꯤꯅ ꯃꯅꯤꯄꯨꯔ ꯒꯨꯔꯨ ꯑꯅ ꯃꯦꯟꯕꯤꯔꯣ, ꯃꯅꯤꯄꯨꯔ ꯒꯨꯔꯨ ꯀꯣ꯫ ꯑꯗꯒꯤ ꯏꯁꯥꯒꯤ ꯃꯤꯡ ꯅꯦꯝꯁꯦ ꯃꯦꯟꯕꯤꯔꯣ, ꯅꯦꯝ ꯏꯪꯂꯤꯁꯇ ꯀꯣ ꯑꯗꯨꯝ ꯂꯣꯏ ꯃꯦꯟꯕꯤꯔꯣ꯫ ꯑꯗꯣ ꯆꯦꯛ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯌꯥꯔꯕ꯭ꯔꯥꯅ, ꯃꯅꯤꯄꯨꯔ ꯒꯨꯔꯨꯁꯤꯁꯨ ꯆꯦꯛ ꯇꯧꯕꯤꯔꯝꯃꯣ ꯔꯤꯐꯔ ꯇꯧꯔꯛꯄꯒꯤ꯫ ꯑꯥꯏꯗꯤꯁꯤꯅ ꯏꯁꯥꯒꯤ ꯃꯤꯡ ꯑꯃ ꯍꯦꯛꯇ ꯃꯦꯟꯕꯤꯔꯣ, ꯑꯗꯨ ꯐꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ, ꯆꯦꯛ ꯇꯧꯔꯤꯗꯣ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦꯕ, ꯑꯥꯏꯗꯤꯗꯣ ꯂꯩꯒꯗ꯭ꯔꯥꯅ, ꯃꯤ ꯑꯇꯣꯞꯄꯅ ꯁꯤꯖꯤꯟꯅꯔꯝꯃꯣꯏꯗ꯭ꯔꯥꯅ꯫ ꯑꯗꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯤꯁꯨ ꯑꯗꯨꯝ ꯈꯟꯕꯤꯔꯣ, ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯃꯦꯟꯕꯅꯤ꯫ ꯑꯗꯣ ꯅꯦꯛꯁ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯣꯀꯣ꯫ ꯑꯗꯒꯤ ꯁꯤꯒꯤ ꯋꯤꯠꯅꯦꯁꯁꯦ ꯑꯩꯒꯤꯗꯤ ꯃꯅꯤꯄꯨꯔ ꯒꯨꯔꯨ ꯑꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯖꯕꯅꯦꯕꯀꯣ꯫ ꯑꯩꯗꯤ ꯑꯇꯣꯞꯄ ꯋꯤꯠꯅꯦꯁ ꯑꯃ ꯂꯩ, ꯑꯗꯣ ꯃꯌꯥꯝꯅ ꯃꯦꯟꯕꯤꯗꯣꯏꯁꯤꯅ ꯃꯅꯤꯄꯨꯔ ꯒꯨꯔꯨ ꯑꯃ ꯃꯦꯟꯕꯤꯒꯗꯕ, ꯑꯥꯏꯗꯤꯗꯨꯅ ꯏꯁꯥꯒꯤ ꯃꯤꯡ ꯑꯇꯣꯞꯄ ꯁꯦꯝꯕꯤꯒꯗꯕꯀꯣ꯫ ꯅꯦꯛꯁ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯣ, ꯑꯗꯨꯝ ꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ꯫ ꯇꯨꯡꯗ ꯌꯥꯝ ꯍꯦꯟꯅ ꯀꯥꯟꯅꯔꯛꯀꯅꯤꯕꯀꯣ ꯃꯁꯤꯒꯤ ꯚꯦꯂꯨꯁꯦ꯫ ꯀꯝꯄꯅꯤ ꯇ꯭ꯔꯦꯗꯤꯡ ꯍꯦꯛ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ, ꯂꯤꯁ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕꯤꯌꯨ꯫ ꯁꯤꯁꯦ ꯍꯧꯖꯤꯛ ꯇꯥꯟꯕ ꯍꯧꯔꯦꯕꯀꯣ, ꯃꯊꯟꯗ ꯇꯞ ꯇꯞꯅ ꯀꯥꯔꯛꯏꯁꯦ ꯃꯊꯛꯁꯤꯗ꯫ ꯑꯗꯣ ꯇꯥꯏꯝ ꯁ꯭ꯇꯣꯞ ꯁꯤꯒꯤ ꯃꯥꯏ ꯀꯣꯏꯟ ꯑꯣꯏꯔꯛꯇꯣꯏꯅꯦꯕ꯫ ꯀꯝꯄꯅꯤꯁꯤ ꯂꯣꯟꯆ ꯇꯧꯔꯛꯑꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ, ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 10 ꯈꯛ ꯇꯥꯜꯂꯦ ꯍꯥꯏ꯫ ꯑꯗꯣ ꯆꯍꯤ ꯑꯃꯗ 3,000 ꯆꯥꯡ ꯇꯥꯟꯒꯅꯤ ꯍꯥꯏ ꯀꯝꯄꯅꯤꯒꯤ ꯑꯦꯗꯃꯤꯟꯁꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯣ ꯐꯖꯅ ꯂꯣꯟꯆ ꯇꯧꯗꯕꯩꯅꯦꯕ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯟꯆ ꯇꯧꯔꯛꯑꯒꯗꯤ ꯂꯨꯄꯥ 1,000 ꯃꯥꯏ ꯚꯦꯂꯨꯁꯦ ꯇꯝꯕ ꯉꯝꯄꯣꯟꯇꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯁ꯭ꯇꯣꯞ ꯑꯃꯈꯛꯅ ꯂꯨꯄꯥ 100 ꯄꯤꯔꯛꯄ, 200 ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯇꯥꯟꯗꯣꯔꯤꯗꯣ ꯅꯣꯡꯃꯗ 13 ꯆꯥꯡ ꯇꯥꯟꯕꯒꯨꯝ ꯇꯧꯋꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯆꯍꯤ ꯑꯃꯗ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛꯌꯥꯝꯈ꯭ꯔꯦꯕꯀꯣ, ꯗꯣꯂꯔ ꯑꯃꯃꯝꯗꯪ ꯌꯧꯔꯛꯑꯒꯁꯨ ꯃꯥꯏ ꯚꯦꯂꯨꯁꯦ ꯇꯨꯡꯗ꯫ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯗ꯭ꯔꯣꯞ ꯍꯥꯏꯇꯥꯔꯦ, ꯏꯌꯔ ꯗ꯭ꯔꯣꯞꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯁꯤꯁꯦ ꯌꯥꯎꯈꯤꯑꯕꯀꯣ꯫ ꯑꯗꯨꯗꯨꯒꯤ TWT ꯇꯣꯀꯟ, ꯇ꯭ꯔꯁ ꯋꯥꯂꯦꯠ ꯇꯣꯀꯟ ꯑꯅ ꯐꯪꯈꯤꯕꯒꯤ ꯃꯥꯏ ꯚꯦꯂꯨꯁꯦ ꯁꯤ ꯌꯦꯡꯕꯤꯌꯣꯕ꯫ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯕꯀꯣ꯫ ꯁꯤꯁꯦ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯇꯣꯀꯟ, ꯇ꯭ꯔꯁ ꯋꯥꯂꯦꯠ ꯑꯅ ꯊꯥꯔꯤꯁꯦ, ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯇꯣꯀꯟꯁꯦ 5,963 ꯂꯩꯌꯦꯕꯀꯣ꯫ ꯃꯥꯏ ꯚꯦꯂꯨꯁꯦ ꯂꯨꯄꯥ 94,95 ꯈꯔ ꯍꯦꯟꯅ ꯂꯩ꯫ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯃꯥꯒꯤ ꯚꯦꯂꯨꯁꯦ 40,000 ꯆꯥꯡ ꯌꯧꯔꯦꯕꯀꯣ꯫ ꯑꯗꯣ ꯑꯩ ꯌꯣꯟꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯚꯦꯂꯨꯁꯦ ꯗꯣꯂꯔ 1ꯗꯒꯤ 1ꯒꯤ ꯃꯊꯛ ꯁꯣꯏꯅ ꯂꯥꯛꯀꯅꯦꯅ ꯄꯥꯅꯔꯤꯕꯀꯣ꯫ ꯑꯗꯨꯅ ꯑꯗꯨꯝ ꯇꯨꯡꯁꯤꯜꯂ ꯊꯝꯃꯤꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯕꯤꯔꯣ, ꯗꯣꯂꯔ 1 ꯍꯦꯟꯕ ꯃꯇꯝꯗ $4,000,000 ꯆꯥꯡ ꯌꯧꯔꯅꯤ꯫ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯕꯨ ꯍꯦꯛ ꯍꯧꯔꯛꯑꯒꯗꯤ ꯃꯥꯏ ꯃꯃꯜꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯃꯌꯥꯝꯅ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯗꯣ ꯗꯣꯂꯔ 15 ꯌꯧꯔꯛꯄꯗ $90,000 ꯐꯪꯒꯅꯤꯀꯣ, ꯐ꯭ꯔꯤꯗꯅꯤ ꯑꯗꯨꯁꯨ ꯐꯪꯗꯣꯏꯁꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯇꯥꯏꯝ ꯁ꯭ꯇꯣꯞ ꯍꯥꯏꯔꯤꯕ ꯃꯥꯏ ꯇꯦꯂꯤꯒ꯭ꯔꯥꯝ ꯒ꯭ꯔꯨꯞꯁꯦ, ꯁꯤꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ꯫ ꯇꯥꯏꯝ ꯁ꯭ꯇꯣꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯁ꯭ꯇꯣꯞ ꯊꯥꯔꯦꯅ, ꯑꯗꯨ ꯁꯔꯆ ꯇꯧꯐꯝꯁꯤꯗꯅꯦ ꯇꯥꯏꯝ ꯁ꯭ꯇꯣꯞ 1010ꯅ ꯁꯔꯆ ꯇꯧꯔꯒ ꯃꯥꯏ ꯑꯗꯨꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯇꯦꯂꯤꯒ꯭ꯔꯥꯝ ꯒ꯭ꯔꯨꯞꯅꯦꯕꯀꯣ꯫ ꯑꯇꯣꯞꯄ ꯇꯥꯏꯝ ꯁ꯭ꯇꯣꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯇꯣꯉꯥꯟꯅ ꯂꯩꯔꯝꯒꯅꯤ, 20,000 ꯍꯦꯟꯕ ꯃꯦꯝꯕꯔ ꯀꯣ꯫ ꯑꯗꯨꯗꯤ ꯆꯪꯕꯤꯔꯨꯅꯨ, ꯃꯔꯝꯗꯤ ꯃꯣꯏꯗꯣ ꯁ꯭ꯀꯦꯝꯅꯦꯕꯀꯣ, ꯁ꯭ꯀꯦꯝ ꯑꯣꯏꯔꯛꯇꯣꯏꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯅ꯫ ꯑꯗꯨꯅ ꯇꯥꯏꯝ ꯁ꯭ꯇꯣꯞ 1010ꯗꯣ ꯁꯔꯆ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯦꯂꯤꯒ꯭ꯔꯥꯝ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯍꯧꯕꯤꯔꯣ꯫ ꯊꯥꯖꯗꯕꯁꯨ ꯇꯧꯕꯤꯒꯅꯨꯀꯣ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯐꯪꯕ ꯄꯣꯠꯅꯤꯅ ꯇꯧꯕ ꯌꯥꯏꯗꯅ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯄꯨꯂꯞ ꯇꯥꯟꯃꯤꯟꯅꯁꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯖꯔꯛꯀꯦ꯫ ꯉꯁꯥꯏꯒꯤ ꯑꯗꯣ TWT ꯇꯣꯀꯟꯗꯣ, ꯉꯁꯥꯏ ꯑꯩꯒꯤ ꯇꯣꯀꯟꯗꯣ, ꯁꯤꯒꯤꯁꯤꯅ ꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ ꯌꯥꯏꯑꯕꯀꯣ꯫ ꯂꯨꯄꯥ 1,000 ꯐꯪꯕ ꯃꯌꯥꯝꯅ ꯇꯥꯟꯕꯒꯤ ꯋꯥꯈꯜꯒꯁꯨ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯒꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁ ꯇ꯭ꯔꯦꯗꯤꯡꯗ ꯗꯦꯛꯁ, ꯐꯥꯏꯅꯥꯟꯁ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯇ꯭ꯔꯦꯗꯤꯡ ꯇꯧꯃꯤꯟꯅꯔꯒ ꯄꯩꯁꯥ ꯄꯨꯔꯥ ꯂꯤꯁꯁꯨ ꯐꯨꯜ ꯂꯤꯁ ꯇꯧꯍꯟꯗ꯭ꯔꯤꯕ ꯅꯣꯔꯃꯦꯜ ꯄꯩꯁꯥ ꯇꯥꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯁꯦ ꯂꯨꯄꯥ 30,000 ꯌꯧꯔꯕꯅꯤꯀꯣ, ꯂꯨꯄꯥ 1,000ꯗꯨꯗꯒꯤ ꯍꯧꯔꯛꯄꯗꯒꯤ꯫ ꯑꯗꯨ ꯃꯥꯏ ꯚꯦꯂꯨꯗꯣ ꯁꯔꯨꯛ ꯀꯌꯥꯝ ꯍꯦꯟꯒꯠꯀꯦꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣꯕ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯔꯛꯂꯒꯦ꯫ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯁꯦꯝꯕ लेप्चरुरे ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯀ꯭रिꯞꯇꯣꯀꯔꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯃꯊꯪ ꯁꯦꯝꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ